Khurai lamlongda Cocomi gi khongsa security forces na thingba piduna tear gas kapron tangkhaikhre. Siamda memorandum pisinba chakre. Manipur dagi kuki sani gani phu ijare da thungkhre. Ngasi Cocomi na sinduna Imphal da sobo rally asiga mailerana Mexian kaisamna miyam gi damak khandura rally asigi damak mahana ngamjaba puthokpiduna ambulance manga mateng pangkhre. Tronglaubi mihat ki langan jin puthokpa ngamdabai kainingai ni KCP. Khongzom lan gi thauna phabai paipu singi khudung insi haikibagi nongan badali tanda security gi lanban kaire phurup ani gi landa tangkhulama kuki ani sire animaki miyoi mapan sokle yum tara humdoi mai thadokkhre mayai lambi da su Cocomi gi rally saruk yaduna chatpagi saktamni sen khara khangna compromise tawroi KCP taibangan ba Ukraine gi lanmi sana thanaba leiraktabadagi pharlan thadokkhre Assam da nupi amana mama gi makok kakthakuna umangda puraga hingyarakkhre Manipur thugaina bokhona ganu proxy war khujak lebu amuko Ban tau botok rasi angang airik taman si haina kholau laukre Imphal West ki yumnam hoidrom da numin mangani kaukiba ban saukalaba matungda Tronglaubi gi achumba wayen putho haiduna Home Minister amasung Chief Minister gi PG mai tharaga kholau lauraba matungda banna piriba saitheng asi yenglaga ban toklasi ban taroroi si haina kholau amuk laukre April ki tangkun taretagi mahiloisang sing handokpiu on Manipur Recognized Private School Welfare Association Maitay amadi tangkun gi maira pai bisingna yang pokpida Central Forcing lakpada thingkhre Khurai lamdongda ima Asokpa Ywre hairi ngasigi Cocomi na sinba rally aduda Asokpa yamna yaunare kuki KLB gi manga si moi kulasi Brahmadagi Manipur lan pangba lakpada moi manga junta army singna pharga Kamjong district ta thengnabadagi hatkiba video oirame video asi 2025 ki May thagi oiramle aduna NSNIM na makhoi gi voice hapchinba adu original oiramdre fake oiramle masi on video ni